Meeoi ahum tongba car ama Esingda Tasinduna Meeoi ahummak Siraga Leiramle. Yamna laibak thiba thokdok amada ngarang ahing car amada tongduna lakminaba Meeoi ahum Jiribamge Kalingar Part 1 da leiba Cheki Farm Brick Farm mayada leiba Pukri amada gari adu Tasinduna accident thokpadagi Meeoi ahummak sire. Laibak thiba thokdok adu karamba matamda thokiba thokdokno haiba khangba ngamdre. Ngasi ayuk walking chatpa Meeoi singna urakpadagi Jiri police ta pau piduna khangan ki haire gari manungda siduna leiramliba Meeoi ahum Tongba tabam Sarat Chandra Sharma Elias Nauba apokpa laikhidraba TS Jai Gopal Sharma chahi nifugani laifamna Kalingar Part 1 Jiribam Lautongbam Anil Singh apokpa laikhidraba El Irabot chahi nifugamanga laifamna Kalingar Part 3 Jiribam amade Yurembam Sanjip Singh apokpa Y Romeo Singh chahi kuntra Laifamna Lamdai Khunau Jakurador Aduna Haujikna Kalingar Part 3 da laivani haire Police ki team na thokdok thokpam da laktuna asiba haksang amade car adu lakhotkhre aduga postmortem ki damak Jiribam District Hospital da pukhre thokdok asigi matang da Jiribam police na case amasu lakhotkhre haire Joy Kishan INC ki primary membership tagi suspend tawkhre Thangoiban Assembly Constituency ki MLA Khumuksam Joy Kishan Indian National Congress ki suspend tawre haina Manipur Pradesh Congress ki committee MPCC ki secretary administration Hareswar Goswami na ngasi order ama thokre order aduna makata na hai MPCC ki disciplinary action committee ki recommendation ama ki matungin na MPCC ki president N Loken na MLA ke Joy Kishan bo Indian National Congress के Constitution के article के clause 8 के 27 दा miscellaneous की मखा दा suspend तौखिबने suspension असिन मरम ओइरगा MLA के Joy Kishan Indian National Congress के primary membership तगी लौथोकले हाइना order असिन मखा तारकले सिंगनिंगाई ओइबा मवोंग दा मौ अमा सिरमबगी वहाउ दा इरांग थोखरे Imphal East District के खुराई कोंगपाल सजोर लैकाई दा मचानुपी ngakta मरी लैबे मौ नहा Sorai Samongbe Dhanesori chahi kuntraga taret singnaningai oiba mawongda sibagi wahouda ngasi ayuk laikai miyam amasung mapamgi Meeoi sing thomjilaktuna irang thokre thokdok asigi matangda press na phangba pawgi matungin na ngarang numidang laikhidrabe Dhanesori amade maki mapuroiba inaukton nupi koi haibage wahouda khatna chainaba madi thoki haide tungda Dhanesori lauhidak thakpadage yumgi ingkholgi maningda Lekthaduna Leiramle Jennings Hospital da pukhatuna laikanabada layeng bangamdana laikhidavane misi asi singnabadage ngasi ayuk laikai ge miyam amade mapam Kangla Sangom Sang awang laikai ge khoisaunarba miyam thomjilaktuna Kongpal Sajor laikai da irang thokre mapuroiba police na phakre laikai miyam na police na phakraba inauton laikai asida amukhanna changlakpada thingba thamkhre thokdok asigi matangda mapam ge Meeoi singna phongdokpada Dhanesori gi mapuroiba inaukton atopa nupi ama koi haibagi wahouda makhoi ani toina khatna chainabagi thokdok thokhiba lei Dhanesori bu ngarang numidang phuduna hatlaba matungda mayada phenyl haijillaga hu thaktuna sihanba malhanbani haina maral sire irang adu police laktuna laksin khe atopa paw amadana macha mari leiraba mayumdagi thokhiba nupa ama iba khangdana leiringai cherakta thori yanduna Siraga Leiramle haide thokdok asi tha asigi taraga marida Jiribam district ke Lalpane part 2 da thokibane laikhidraba Meeoi adugi maming Joyuddin sahi kuntraga humdoi apokpa Haran Miya kauwe misi asigi matangda laikhidrabage mapanthau MD Mayuddin na paumi singda phongdorokpada mahaki manau nupage macha ase Imphal da thabak suraga leibane Mahak tang taraga humdoida Imphal dage mayumda lakpane yum amada pulap laiminadabana mahak lai haibasi khangde mahakna Jiribam da leiringai hotel macha ama phamme hotel adu phamlingai da migi paisa khara soksin khing mahakna lakpa numit asige numidang chak toklaba matungda migi atonba paisa singdok lagi haiduna mama mapada hairamlaga thokhibani haire mahakna siramliba mawong ase makhut mamitsu pulamme Masagi haksangda saru amade hapu tairame mahaki masada yaukhiba lupa lakh aniga lising yangkhai romsu yauram khidre haire Manipur da sanglakpa khudingma COVID-19 ki negative report loina rakadabane ke rajo laibaga sigi state khara da handakta
COVID-19 की केसिंग हेंगलखिबसिगी येंगदुना एयर पैसेंजर रोड पैसेंजर नत्रगा कनागुंबा मियोय अमा हेक्तना स्टेट असिदा चंगलकपा मतमदा COVID-19 RT-PCR टेस्ट नेगेटिव ओइरे हाइबगे रिपोर्ट सुंगसोय सोइदना लोइनरकदबनी हाइना मणिपुर लेंगा की हेल्थ सर्विसेज की डायरेक्टर डॉक्टर के राजोना थोकपा वारोल अमन हाइरे वारोल अदुगी मतुंगिना COVID-19 RT-PCR टेस्ट नेगेटिव ओइरे हाइबगे रिपोर्ट अदु स्टेट असिदा चंगलकपगी पुंग निफुगा निपान की मनुंगदा तौबा टेस्ट ओइगदबने हाइरिबा चना कांगलोन असे खुदक्तगी चनबा हौरगनी हाइरे सुप्रीम कोर्ट न मिखल की मांगोइनना पॉलिटिकल पार्टी सिंगना कैंडिडेट सिंगे क्रिमिनल हिस्ट्री फोंगनबा खंगनख्रे आसुइने उपाधे कौबा लॉयर अमना कैंडिडेट सिंगे क्रिमिनल केस सिंगे डिटेल अदु फोंगनबा सुप्रीम कोर्ट थांगलखिबा PIL अमगी मतुंगिनना इंडिया के चीफ जस्टिस NB रामाना याउना जस्टिस AS बोपालना अमदे जस्टिस हिमाकोलीना साबा सुप्रीम कोर्ट की अपुनबा बेंचना इलेक्शन कमीशन दा पाउताक पीदुना पॉलिटिकल पार्टी सिंगना कैंडिडेट सिंगा मरी लेनबा क्रिमिनल केस सिंगे डिटेल सिंग अमदे कैंडिडेट अदुबो सेलेक्ट तौखिबगी मरम अदुसु मखोइगे वेबसाइट फोंगनबा खंगनख्रे लॉयर असिना थांगलखिबा PIL अदुदा पल्लिबो वाफम सिंगदे इलेक्शन की अहानबा तांककी नॉमिनेशन हौख्रे अमदे पॉलिटिकल पार्टी सिंग अमदे कैंडिडेट सिंगना कोर्ट के YL सिंग असिबुदी ngang na satre candidate singi criminal history adu political party singi website ta phongan naba wakat pagi mathakta poll panel da pauktak piduna politician khudingmangna marik sumba wafam adu electronic print namadi social media da phongan baga loinana hairiba sigumba pauktak sing ase ngang na sataba party adu ge president gi mathakta contempt case ama file taunaba PIL adu da taksan khe Lafoy yon biyamage lupa lising nifu yauba sengau munduna sen khrei LMG na lupa lising mari tengbang khrei like-minded group LMG Manipur na awana taraba singda tengbang pibage makha chatharak poina ngarang ayok singjamai bazar da lafoy yon be nupi amadage naha amana lafoy leiba sasinaraga lupa lising nifu yauba sengau ama laktuna sen khibadage awa phamda tahawrabe nupi adugi maphamda LMG na chatuna khudaki oiba tengbang oina lupa lising mari mateng pi khre haina like minded group manipur ge publicity secretary rakesh naurem na thadorokpa cherola mana haire cherola duna hai sengaw laktuna sen kibadage awa phamda tahawrabe nupi adugi mameng singjamai laisang them laikai dage laisang them ombe kamala chahi hompuga manga mapuroiba L motilal kauwe ngarang ayok singjamai bazar da mahakna laphoi yoliba potpham aduda naha amana laphoi leiba lakpa sasinaraga kamalage lupa lising nifu yauba sengaw ama laktuna lobi khrei mahak masasu khangaudre haiduna kapna paudambagi video ama urubadage like minded group manipur ge thomi singna singjamai bazar da satuna khudaki oiba tengbang oina lupa lising mari adu mateng pangbi khibane ngasigi tengbang khongchat adu LMG ge advisor Wangkhemcha samjai na lusing khe amade group ki secretary Ojit Sorok Haibam amade member Salam Chauba Luwang su saruk yakhe Ojit Sorok Haibam na phongdokhibada lamdam asige kaithel khudingmak huran bana sau sarabane maram asina mana masing yoliba amade dukan phamliba singna section biyo drug addict na sau saraba lamdam ne thokhaningda ba thokdo kaya su thoglakhiba yai mamang da su ensang napi yonbe nupi kaya dagi namthak tawduna chataba sel pesinduna potsai laikhibagi thokdo kaya thokre hainasu phongdokhi haire aroi bada tabiri ba pumnamakpu thagachare